Islamic Republic Guards Corps gi wangangloi mohep na ngasi warol ama lauthorакli madudi USA gi military gi base sing ngakthok naba makhoi gi radar system jets patriots apumba tum khrabani na makhoi gi defense yaw dabaga manare makhoi gi lanmi sing ase USA gi base sing dagi lot patchensin aduna civilian taba mafam sing da lotuna leinakhre matang asida IRGC na Middle East ki lepak sing da leba civilian sing da piriba paujel ase karigumba US soldier sing na makhoi gi basti da haibadi local area da changsil laktuna lot patheng na bataragade makhoi gi laifam dagi meter chamanga lap na chenthok daga legadabani US lan missing na punfam mafam dagi lap na leibiu haina apil tauri masina takpadi US gi lan missing lot pham khangdana koi chen are haibadu takpani aduga IRGC gi wangang loi asina makha taribashi US base sing da command and control centers radar system satellite communication network amadi missile launch platform kaya jet singda thau hanaba fuel facilities intelligence ki office kaya IRGC na attack chathabada pum namak tum khrebasni Iraqi airbil da leiba USA ki command center pum namak leipak leitem manahan bagum Iran na tem thokre hairi Saudi Arabia na Yemen gi Houthi singda ngarang attack tauduna Houthi singi positions kaya amang ata thokan khibagi matungda Houthi singna laman khumbo oina ngashi Saudi Arabia gi Aramco oil facility Jizan oil facility amasung Yanbu oil facility da mai matum lang sinduna Saudi gi pro genocide regime da achoba chaitheng pikre hariba facility sing asida yamna chauna amang ata thokan khre hairi Saudi gi ruler sing hojik tumpham leitre Yemeni Houthi sing da khanaba horubra haibabu Houthi sing gi attack ta pro genocide Saudi gi ruler sing hojik leipak thadok tuna chen batare bra habsini miamna hangnari bashi maming leiraba news source sing da pinarakpa paugi matungina Saudi Arabia gi oina Houthi gi attack sing da substantial oina mang takhale hairi USA gi proxy am oiriba Saudi na Iran da attack tausin badi ngamdabadagi Houthi sing da tainarakpani madugi laman singba oina Houthi sing gi khutta Saudi gi chakhau lambi leibani na Houthi sing na Saudi Arabia bu usittana yamna line thomdatpa horakpani USA gi president Donald Trump na Iran manung da attack tausin ba lepa pamle hairi aduga Iran gi naval blockade oina makha tana kuina chatharaga aerial bombing tawba lep lagani haiba Donald Trump na apamba fongdok le hairi USA gi khongthang si bombing tawba lep lagani haina lepanate makhoi gi patriot missile amadi interceptor sing loisin khibadagi fajaba wahaida aerial bombing lep kani haina miyam da machin thibani Donald Trump matang sida maming halle haibasi mahaki Iran da attack toroi haina loruk liba decision asina takle paugi channel khudik makta Donald Trump na maithi bagi phaklang yaudringeda lan asigi break kaure haina inari aduga Iran gi lising kun piba drone macha sing asina USA gi million mari piba patriot interceptor missile gi maru pumba stock loi hankhre khali tawale haibasini report kaya da pannari ba asi USA gi national counter terrorism center gi hana director oiramba Joy Kent na phongdorak pada USA gi hojik pawbada sikhibalan memasing asi chapchana chamri gi taragani pan sure haiba intelligence ki paulai hairi Donald Trump na miyam da machin thiduna US soldier sibagi masing han thana haibani haina media da mahak na lauthorakle Saudi gi Aramco oil facility the Yemen gi Houthi sing na attack tausin khi aduga masida oil facility asigi ayamba saruk mai chakhan kre hairi chairakshida Donald Trump na mahaki but lekpa Middle East ki pro genocide leader singi through the Iran the low na ceasefire tauna si haina naron da hai jarakpa kaya Iran na low khidre hairi wapamasi hauki bapung kun ganipan the Iranian leader sing the Middle East ki leader singi through the Donald Trump na hai jarakpani hairi aduga mahak na masi manung do ho na jabataraga so mapandadi Donald Trump na B-52 bomber kaya United Kingdom gi RAF air base dagi launch tawraga Iran gi manung da bombing tawnaba plan tawri haina report kaya sulakle ikun konba Iran gi attack ta Kuwait lo tuna thamba USA gi yamlaba bomb missile MQ-9 Reaper drones kaya thambam ammunition depot ama Khyber missile kapsin duna maina tumna thadokre hairi aduga masida USA gi masing yamlaba bomb kaya missile kaya pungtum tumna chakthokre hairi picture asida yengbiu masi Jordan da King Faisal air base haina khangnaba air base adugi photoni masi satellite na yamna seng na lorokpa image ne masida mayai thangba plane thampham natragna Tom Hawk missile thampham go down mali masi pungtum tumkhre haibagi paw asi USA na
ngasi phawba officially lauthorktri adubu satellite image galoinana Iran na claim tawrakliba asidasu US ki senkum gi maikai dagi lalit chumi haiba karigumba ama phawba hairektri khonggadaba huina khongdraga gadhana khongi haibado matang asida Jordan gi air force na asigumba atek kai thokpa amata leite haina haidok lubadagi Jordanese army ikai banangle mez asi lalit chumi haibasi Jordanese army gi maikai dagi suhaiba ngamdre maming lerba pawgi YouTube channel singda uba tagline singde yengbiu Trump runs out of missiles but Mostaba is just getting started Mostaba ki missile de hoje hobad nairi aduga Donald Trump ki missile di loikre haibaduni masigi cutting asi Hindustan time ne ibane mathangi cutting da muk yengbisi masi USA gi michang da changba America ne yamna kan thobo haibagi paw yamna phongan ba crux news haibadugi cutting ni masidasu Donald Trump falls of major strikes on Iran as Vance can raise concerns over escalation in war. Vance and can hariba me ani asina USA gi ammunition maru marang kap naba missile loire haina Donald Trump gi mana kongda yeuhan badagi Iran gi mathakta tauba strike lep lo haina order pire hairibane masina Times of India gi cutting ni masida mu yengbiu US defense has stepped out USA gi defense hedi ngak thok naba pambai loinamak loikhre aduga Iran da tawgadaba strike lep khre IRGC na Donald Trump gi missile pumba loihan khibadagi Trump na maha ki Iran war asi break kaure haibasini Times of India no utning libashe aduga IRGC gi wangang loi amana haidak pagi matungina Iran na makhoi gi yamna sathiraba waidagi anauba arastu drone sing season aduna Iraq ki airbill da leba USA gi aircraft amadi helicopters punna taraga mathoi thugai ki hairi USA gi base pumba matau asigumna laipak laite manana tem thokpagi thawong asi Iran na makhata na chathagi gani hairi hojik USA gi missile maru loikhre Iran da attack taw balep lagani haina signal pirakpa asi mioi kharana haina bagi matung inna USA CD loiredana ikai bana mamai thampham leitabagum question chet ba koilo lot patari aduga makoina lotlabasu Iranian singna koitan tanaduna thi duna kapthokani haiba IRGC gi wangang loyamana pawge horakpada hai khiba aduni paw khara asigi maramda santokna explain taw jabaga loinana matang sida paika news analysis ki e paw khara da naina jawab lo sinjare mayam dagi bidai lo jari